ꯑꯣ ꯃꯥꯅꯦ ꯁ꯭ꯃꯣꯛ ꯄꯣꯛ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯀꯣꯀꯣꯅ ꯅꯪ ꯂꯥꯎꯅ ꯇꯧꯔ ꯃꯥꯜꯂꯦ ꯁꯤ ꯍꯩꯔꯤꯕꯣꯞꯁꯨ ꯂꯣꯏꯔꯦ ꯑꯁ ꯊꯥꯎꯁꯦ ꯂꯦꯛ ꯂꯦꯛ ꯂꯥꯎꯔꯦꯀꯣ ꯐꯖꯔꯦ ꯌꯥꯝ ꯍꯦꯟꯇꯥꯛꯅꯅꯤꯀꯣ ꯑꯩꯈꯣꯏ ꯃꯦꯠꯆꯔꯤꯕ ꯃꯣꯔꯣꯛꯁꯦ ꯍꯦꯟꯇꯥꯛꯀ ꯍꯋꯥꯏꯖꯥꯔꯗꯤ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯃꯌꯥꯝ ꯉꯁꯤꯁꯦ ꯆꯥꯛ ꯌꯥꯎꯖꯔꯣꯏꯗꯕꯅꯦ ꯀꯣꯐꯤ ꯊꯛꯑꯒ ꯆꯥ ꯑꯃꯃꯝ ꯊꯛꯑꯒ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯀꯣꯀꯣꯁꯦ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕ ꯑꯗ ꯍꯦꯛꯇ ꯆꯥꯛꯁꯦ ꯁꯤꯟꯖꯤꯟꯕꯅꯦ ꯃꯥ ꯁꯤꯡꯈꯥꯏꯕꯁꯨ ꯍꯩꯇꯦ ꯑꯗꯩ ꯆꯥꯛ ꯌꯥꯎꯔꯗꯤ ꯁꯤꯖꯤꯟꯅꯐꯝꯗꯣ ꯂꯩꯔꯦꯗꯅ ꯍꯥꯏ ꯂꯉꯥꯏ ꯅꯤꯡꯁꯨꯟ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯊꯕꯛ ꯁꯨꯔꯒꯅꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯜꯂꯨꯗꯣꯏꯅꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯅꯠꯇꯦꯀꯣ ꯊꯕꯛ ꯁꯨꯔ ꯄꯩꯁꯥ ꯇꯥꯜꯂꯨꯒꯗꯕ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯜꯂꯨꯒꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯀꯣ ꯀꯩꯅꯣꯗ ꯄꯥꯁꯇꯔ ꯑꯩꯈꯣꯏ ꯈꯨꯟꯕꯤꯒꯤ ꯄꯥꯁꯇꯔ ꯀ꯭ꯋꯥꯇꯔꯗꯅꯦꯕꯀꯣ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯑꯥꯗ ꯌꯧꯔꯒ ꯃꯨꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯃꯥꯏ ꯇꯥꯗ꯭ꯔꯤ ꯇꯥꯔꯣꯏ ꯍꯣꯔꯦꯟ ꯍꯨꯃꯥꯡꯅ ꯑꯗꯨꯝ ꯇꯥꯔꯒꯦ ꯃꯥꯏꯁꯦ ꯁꯦꯁ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯕꯣꯏꯁꯦꯀꯣ ꯃꯥꯁꯦ ꯑꯩꯒ ꯏꯟꯅꯅꯤꯡꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯔ ꯐꯨꯕ ꯏꯟꯅꯍꯟꯗꯕ ꯑꯩꯅ ꯊꯕꯛꯀꯨꯝ ꯀꯩꯀꯩꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏꯕ ꯏꯟꯅꯅꯤꯡꯅꯦꯕ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯕꯣꯏ ꯁꯣ ꯁꯦꯁ ꯏꯟꯗꯤ ꯏꯟꯅꯅꯤꯡꯕ ꯁꯣ ꯍꯧꯒ ꯁꯣ ꯑꯣ ꯏꯟꯗꯤ ꯏꯟꯅꯅꯤꯡꯗꯕ ꯁꯥꯕꯗꯨꯅꯦ ꯃꯁꯥꯁꯦ ꯈꯪꯕ꯭ꯔꯥ ꯉꯥꯛꯇꯪ ꯉꯪꯍꯟꯒꯦ ꯒꯥꯔꯤꯁꯦ ꯑꯔꯁꯨ ꯊꯕꯛꯀꯨꯝ ꯆꯠꯂꯀꯥꯟꯗ ꯐꯔꯛ ꯌꯥꯝ ꯇꯥꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯦꯛ ꯃꯥ ꯅꯝꯐꯨ ꯏꯟꯅꯔꯛꯀꯅꯤ ꯑꯩꯅ ꯑꯗꯨꯝ ꯅꯝꯐꯨꯗ ꯐꯨꯔ ꯊꯝꯃꯝꯕ ꯍꯧꯖꯤꯛꯇꯤ ꯏꯟꯅꯅꯤꯡꯉꯁꯨ ꯌꯥꯝ ꯏꯟꯅꯅꯤꯡꯗꯕꯒ ꯁꯥꯕꯤꯗꯣ ꯑꯗꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯠꯊꯣꯛꯎꯔꯒꯦ ꯏꯁꯨ ꯅꯨꯄꯥ ꯉꯥꯏꯈꯤꯒꯦ ꯃꯌꯥꯝ ꯏꯁꯨ ꯅꯨꯄꯥꯒ ꯆꯠꯇꯣꯏꯅꯦ ꯀꯣꯀꯣꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯔꯆꯇ ꯌꯧꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯌꯥꯍꯧ ꯊꯦꯡꯃꯟꯗ꯭ꯔꯣ ꯅꯨꯡꯁꯥꯁꯦ ꯃꯩ ꯇꯥꯔꯦ ꯃꯌꯥꯝ ꯆꯤꯡ ꯃꯇꯣꯟꯗ ꯐꯖꯅ ꯂꯤꯠꯈꯠꯂꯦ ꯑꯣꯖꯥ ꯍꯣ ꯑꯣꯖꯥ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯁꯤ ꯈꯥꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯐꯥꯎ ꯈꯥꯏꯗꯣꯏꯅꯦ ꯑꯌꯨꯛꯀꯤꯀꯣ ꯍꯣꯔꯦꯟ ꯆꯥꯛ ꯃꯥꯡꯐꯥꯎ ꯑꯌꯨꯛꯀꯤ ꯆꯥꯛ ꯃꯃꯥꯡ ꯐꯥꯎ ꯈꯥꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯀꯌꯥꯝ ꯈꯥꯏꯕ ꯉꯝꯕꯅꯣ ꯌꯦꯡꯉꯁꯤ ꯈꯥꯏꯕꯗꯤ ꯏꯁꯨ ꯅꯨꯄꯥꯅ ꯈꯥꯏꯒꯅꯤ ꯑꯩꯅ ꯅꯨꯡꯗꯪ ꯄꯥꯏꯒꯅꯤ ꯀꯥꯏꯅ ꯑꯃꯒ ꯑꯃ ꯈꯥꯏꯃꯤꯟꯅꯔꯗꯕꯅꯤ ꯑꯩ ꯅꯨꯡꯗꯪ ꯂꯧꯔꯛꯀꯦꯀꯣ ꯅꯨꯡꯗꯪ ꯑꯁ ꯑꯣꯖꯥ ꯀꯣꯜ ꯇꯧꯒꯦ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯥꯏꯕꯁꯦ ꯁꯤꯗ ꯈꯥꯏꯔꯒꯦ ꯑꯗꯨꯒ ꯊꯝꯕꯅ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯒꯗꯕ ꯊꯕꯛꯇꯤ ꯅꯨꯡꯉꯥꯏꯗꯣꯔꯤ ꯂꯥꯛꯀꯅꯤꯌꯦ ꯀꯅꯥꯅꯣ ꯃꯨꯜꯁꯤꯡꯁꯨ ꯑꯁꯤ ꯑꯄꯣꯁꯨ ꯍꯥꯏꯈꯤꯅꯦ ꯑꯗꯨ ꯃꯣꯏꯁꯨ ꯃꯀꯣꯛ ꯂꯥꯛꯑꯗꯤ ꯁꯦꯝꯕꯤꯗꯕ ꯀꯥꯏꯗ ꯌꯥꯗꯦ ꯁꯦꯡ ꯌꯩꯗ ꯁꯨꯃꯥꯏꯅ ꯌꯩꯔꯒ ꯑꯁꯤꯗ ꯌꯩꯕꯅ ꯑꯁꯤ ꯃꯥꯡꯍꯟꯕꯅ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯥꯏꯔꯤꯕ ꯁꯤꯡ ꯃꯈꯩꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯑꯦꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯗꯤ ꯑꯦꯅꯤ ꯐꯪꯁꯟꯒꯨꯝꯕ ꯂꯩ ꯃꯇꯝꯗ ꯆꯔꯆꯀꯤ ꯑꯦꯅꯤ ꯊꯕꯛꯀꯨꯝꯕ ꯂꯩꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯃꯣꯏ ꯉꯔꯥꯡꯗꯣ ꯁꯨꯃꯥꯡꯒ ꯂꯣꯏ ꯁꯤꯠꯄ ꯂꯣꯏꯔꯕꯅꯤꯅꯦ ꯀꯔꯤ ꯌꯥꯍꯧꯅꯣꯃꯦ ꯑꯗꯨꯕꯣ ꯂꯩꯉꯣꯏ ꯇ꯭ꯔꯤꯞ
Tawiga. Shot ahum tega lai jalli ko. Khut sum de ko. Oh, sumkre. Kai re. Leo su taw edum. Ain phone to pai de ozan to sat pai khat lai. They drink the tea and eat the bread. Strengthen them, use them for your glory. In Jesus' name we pray. Amen. Man. Cho. Sarje. Cho. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯤꯇꯤꯗ ꯆꯥꯕꯗꯣ ꯃꯅꯤꯡ ꯑꯁꯨꯃꯥꯏꯅ ꯈꯨꯠꯅ ꯊꯥꯔꯒ ꯐꯪꯕꯗꯣ ꯑꯗꯨꯅꯤ ꯁꯤꯒꯨꯝꯕꯁꯤꯅꯤ ꯕꯣꯏꯂꯥ ꯈꯔ ꯄꯤꯖꯒꯦꯔꯥ ꯀꯝ ꯈꯨꯠꯇ ꯆꯤꯛꯇꯦꯀꯣ ꯇꯞꯅ ꯄꯤꯔꯗꯤ ꯆꯤꯛꯇꯦ ꯐꯠ ꯀꯥꯏꯅ ꯈꯨꯠ ꯀꯤꯔ ꯍꯟꯗꯣꯛꯄꯗꯣ ꯌꯥꯗꯦꯕ ꯆꯣ ꯒꯨꯗ ꯃꯄꯨꯒꯗꯤ ꯆꯞ ꯃꯥꯟꯅꯔꯦꯁꯦ ꯑꯩꯈꯣꯏ ꯍꯨꯏꯗ ꯑꯆꯥꯄꯣꯠ ꯄꯤꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯆꯤꯛꯑꯦꯕ ꯃꯣꯏꯁꯨ ꯐꯪꯅꯉꯥꯏ ꯇꯥꯟꯅꯔ ꯀꯥꯟꯗꯗꯤ ꯆꯦꯁ ꯃꯆꯥ ꯑꯃ ꯇꯧꯁꯤꯅ ꯆꯦꯁ ꯑꯩ ꯁꯤꯗꯤ ꯆꯥꯔꯔꯣꯏ ꯆꯥꯎꯋꯣ ꯍꯥꯎꯕꯅꯤ ꯐꯦꯠꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯇꯜꯂꯦꯕ ꯌꯥꯎꯗꯦ ꯁꯤꯗꯤ ꯌꯥꯎꯗꯦ ꯍꯥꯎꯕꯅꯤ ꯌꯥꯎꯗꯕ꯭ꯔꯣ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯆꯥꯔꯒꯦ ꯌꯥꯎꯔꯁꯨ ꯁꯤ ꯁꯤꯡꯖꯪ ꯄꯥꯏꯔꯕꯗꯨꯕꯨ ꯂꯣꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯑꯥꯎꯠ ꯇꯧꯗꯧꯕ ꯑꯗꯨꯕꯨ ꯑꯗꯨ ꯍꯦ ꯑꯁꯤ ꯃꯆꯥꯁꯨ ꯄꯤꯌꯣ ꯍꯥꯏꯕꯗꯣ ꯃꯥꯏꯉꯣꯟꯗ ꯄꯥꯏꯁꯜꯂꯛꯇꯨ ꯈꯔ ꯂꯥꯝꯃꯒ ꯆꯠꯄ ꯃꯥꯜꯂꯦ ꯊꯨꯃꯥꯡꯗꯤ ꯃꯥꯜꯂꯦ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯑꯥꯎꯠ ꯇꯧ ꯑꯩꯈꯣꯏ ꯅꯪ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯑꯩꯗꯤ ꯋꯥꯛꯀꯤꯡ ꯍꯜꯂꯛꯑꯒ ꯁꯨꯃꯥꯡ ꯀꯩꯀꯥ ꯁꯤꯠꯄ ꯂꯣꯏꯔꯦꯕ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯒ ꯀꯩꯅꯣꯅꯦ ꯀꯥꯏꯗ ꯌꯥꯝ ꯆꯥꯔꯔꯣꯏꯒꯦ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯑꯆꯥꯄꯣꯠꯁꯦ ꯀꯣ ꯂꯣꯏꯁꯜꯂꯣ ꯆꯥꯁꯨ ꯍꯥꯎꯋꯦ ꯆꯥꯗꯤ ꯍꯧꯕꯅꯦ ꯑꯩꯅ ꯆꯥ ꯁꯦꯝꯕ ꯍꯩꯕꯅꯦ ꯍꯣꯏ ꯍꯨꯃꯥꯡꯁꯦ ꯃꯤꯠꯇꯒ ꯆꯪꯉꯛꯑꯦꯗ ꯀꯩꯅꯣꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦ ꯍꯧꯗꯤ ꯍꯧꯒꯠꯂꯕ ꯅꯠꯇ꯭ꯔꯣ ꯀꯧꯗꯦꯀꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ 9:30 ꯀꯣ ꯆꯥꯛ ꯇꯣꯛꯑꯒ 9:30 ꯑꯁꯤ ꯂꯩꯁꯤꯗꯤ ꯌꯥꯗꯦ ꯅꯠꯇꯦ ꯀꯣ ꯂꯥꯛꯑꯦꯕ ꯍꯥꯏ ꯃꯥꯁꯨ 4-5 ꯈꯥꯏꯍꯜꯂꯒ ꯄꯤꯊꯛꯁꯦꯍꯦ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯗꯦ ꯀꯩꯝꯇ ꯈꯥꯏꯗꯅ ꯁꯤ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯅꯤꯁꯟ ꯁꯨꯒꯔ ꯍꯥꯞꯄꯒꯀꯣ ꯑꯣꯖꯥꯅ ꯋꯥꯡꯕ ꯃꯥꯜꯂꯤꯅꯦ ꯒꯤꯂꯥꯁꯇꯣ ꯊꯤꯅ ꯋꯥꯡꯕꯅꯤꯅ ꯍꯧꯕ ꯅꯠꯇꯕ ꯐꯝꯃꯒ ꯂꯩꯕ ꯃꯤꯅ ꯋꯥꯡꯈ꯭ꯔꯦꯅꯦ ꯒꯤꯂꯥꯁꯁꯦ ꯑꯩꯗꯤ ꯌꯥꯝꯕ ꯑꯁ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤꯀꯣ ꯋꯥꯔꯤ ꯂꯤꯃꯤꯟ ꯘꯔꯤ ꯐꯪꯉꯦ ꯑꯗꯨꯅꯤ ꯀꯩꯅꯣꯅꯦ ꯑꯆꯥꯄꯣꯠꯁꯨ ꯃꯥꯟꯅꯗꯕ ꯄꯤꯔꯤꯁꯤꯕꯣ ꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯗ ꯑꯩꯗꯤ ꯔꯁꯀꯤꯠꯅꯦ ꯆꯥꯅꯤꯡꯆꯣ ꯔꯛꯁꯅꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯗꯕ ꯑꯆꯥꯄꯣꯠ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯗꯕ ꯑꯩꯅ ꯆꯥꯔꯤꯅꯦ ꯑꯩꯅꯗꯤ ꯍꯥꯎꯕꯗꯨ ꯅꯪ ꯆꯥꯔꯒ ꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝ ꯆꯥꯕ ꯌꯥꯏ ꯑꯩ ꯆꯥꯔꯣꯏ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦꯗ ꯑꯁ ꯂꯤꯌꯥ ꯀꯩꯅꯣꯅꯦ ꯐꯣꯟꯁꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥ ꯊꯛꯀꯦꯗꯤ 2-3ꯔꯛꯇꯪ ꯈꯥꯏꯕꯤꯔꯝꯃꯒ ꯊꯛꯄ ꯌꯥꯅꯤꯀꯣ ꯑꯩꯁ ꯂꯣꯏꯔꯦ ꯈꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦꯕ ꯂꯧꯒ ꯇꯨꯏꯁꯟ ꯆꯠꯀꯣ ꯑꯧ ꯇꯂꯥ ꯑꯧ ꯑꯁꯤ ꯑꯣꯏꯅ ꯆꯠꯅꯤꯡꯕ꯭ꯔꯥ ꯑꯧ ꯇꯧꯔꯒꯣ ꯍꯥ ꯅꯥ ꯀꯣꯂ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛꯀꯥꯟ ꯃꯦꯟ ꯄꯥꯋꯔꯁꯦ ꯌꯥꯗ꯭ꯔꯦꯕ ꯃꯦꯆꯤꯟ ꯄꯥꯋꯔ ꯑꯣꯏꯔꯗꯤ ꯐꯠ ꯇꯧꯕꯤꯒꯦꯕ ꯃꯦꯆꯤꯟꯁꯤꯅꯅꯦ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯁꯤ ꯃꯦꯆꯤꯟ ꯈꯔꯗꯤ ꯄꯨꯡ 2 ꯑꯃꯈꯛꯇ ꯑꯣꯏꯅꯦꯕ
시 와 신호 그리기 꼭 있잖아 타박 떠오나 봐 이노네 또 이들이 야야도 분명 한들이 하이나 하이리 필요로이바 아마라 아니라 그놈 카이르가 터오다 또 안끌고 떠더비다 테이지보 현장세 그마이 떠우리 좀 띠행시고 아유기 현장 실례래 mapanda yengsigo smoke oh mane smoke pot mayam sum thabak potharing ai de ko akhoi gi pastor nupi gi akhoi ojani gi magi lei collection khar uchara ke ko yam phaja phaja yaw bane này ở mà lung xi này cây lại bông hồi hu ra màng rây mu khâu sắc rung hay na si rim khal bê ôi ye ra wa cô shot kya da matum ta mam no engage tang le khacha ham tanga khutha ka ya da kai bang mam no engage photo ka pa dum le ko video lo ka na taun su ge si udra 이 왕왕 상황 노네 시보 원 스마 아니 홈락다 디 카헨 게디 칼레마 아두 타오 응 손동 톳 크레 잡아 kayno thabak sitam tawdamne 원숏 요 그래고 아스 두 숏 아스 그노니 지갔다우니 아니락다가 카이니 저랑 제 비디오 남기 나와 야이바이 되니네 아든당 왕왕상 루데다 시 카이라미 마암제 아이시 비디오 남만 라이가 하이반다 kayno nung photo khra yan bisu ya 야야야 까이데다 video de minute jam sang bra bi yeng ta doktor ko king dara mutum de jwa yengji Sidi mabu heta parge ako single na sakada bi sai ne da nangididi 방자다 강국이 술네다 능시 했다 하르기디 하이네 파르기 부 거리 세노네 나더라 브람 낭스 서포트라 파바기 서포트니네 오 방더비 강구드네 봐 레이터버기야 그러면다 아 거기 사나버도 레이터버 호이 아두 방더가 왜 맞는데 레이터바이가 사는데 방도하지 kit나래 나봐 Prem, yang kuning explain tahu 누파 아마다 나테 누파 아마다 누피 따라 아두수 납소비엄 보나 사페는 하이네링이시다 싸나브 누피 레이티 napchobin 하나는 하우징나 너스네바 합나리제 지 너스 담부 강군 따 자와이나 나테고 video de ino yalla 어디 낭나 선비 dengan 합다래 amazon bin nar sama leibini ko leibadi shirin ka pahibam leibani bonus tara ba nate aduk nupi ho ga na prem nangna sana ba leitien haigatla di nangna soirira mina soiriram di leireda 이게 소이브랬대 소이브랬대 엄마만 빠시는 소이브네 뭐야 아이 사람 남도 복수 없다 말이다 aduyo di khangdre ko 아두는 따래 에 따따라 nangbu soinaina pokpiram badi nate dana aduda nangna sara thiba phangjadraga namana pada blame tawjilijibo 이마 이바라도 된다tin 해 니도 기만 빠도 하비네 이마 이신기 sungmang phangara khangena
ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯂꯣꯏ ꯐꯛꯇꯣꯛꯑꯗꯤ ꯉꯥꯡꯉꯨꯅꯨꯗ ꯈꯪꯗ꯭ꯔꯦꯗ ꯀꯣ ꯁꯤ ꯅꯝꯂꯤꯕ ꯉꯁꯤ ꯀꯦꯃꯦꯔꯥꯁꯤ ꯌꯦꯡꯉꯣ ꯃꯥꯅ ꯐꯝꯃꯤ ꯂꯦꯞꯄꯤ ꯑꯩꯉꯣꯟꯗ ꯌꯥꯜꯂꯤꯕ ꯀꯨꯏꯅ ꯉꯥꯡꯗꯔ ꯂꯩꯕꯗꯨꯅ ꯑꯅꯤꯔꯛ ꯀꯨꯏꯅ ꯑꯃꯨꯛ ꯂꯦꯞꯂꯝꯅꯦꯕ ꯁꯤꯗ ꯔꯨꯡꯃꯟ ꯏꯕꯥꯅꯤꯅ ꯈꯥꯏꯔꯝꯃꯤꯗꯣ ꯀꯌꯥꯅꯣ ꯑꯩꯅ ꯁꯦꯅꯤ ꯊꯥꯗꯅ ꯑꯗꯨꯗꯤ ꯅꯣꯏ ꯎꯗꯦꯅꯦ ꯍꯥ ꯑꯩꯅ ꯁꯤꯡ ꯈꯥꯏꯔꯀꯥꯟꯗ ꯑꯩꯅ ꯐꯤ ꯁꯨꯔꯀꯥꯟꯗ ꯑꯩꯅ ꯀꯣꯟ ꯐꯦꯡꯉꯀꯥꯟꯗ ꯀꯅꯥꯝ ꯎꯗꯦꯗꯣ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯎꯏꯌꯦꯗꯣ ꯑꯗꯨꯗꯤ ꯇꯧꯅꯨꯗ ꯀꯩ ꯍꯥꯏꯕ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯂꯦꯞꯇ꯭ꯔꯤꯕꯁꯤꯗꯤ ꯑꯣꯖꯥꯁꯤ ꯏꯁꯤꯡ ꯑꯃ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯄꯥꯁꯇꯔꯁꯨ ꯏꯁꯤꯡ ꯂꯧꯖꯅꯨ ꯇꯥꯡ ꯀꯧꯅꯨ ꯍꯣ ꯑꯣꯖꯥ ꯒꯥꯏꯒ꯭ꯔꯣ ꯅꯤꯡꯁꯨꯟ ꯁꯣꯏ 이번 달 팅진에게 짐짐나 장락도비 페어럽네. Cây working 자비 융랑 미톤 비가 tuk파kan 통가네 야리. 만들는 소 비네 뭐이소 부자리 털래. 이거는 부자리 하이그노 봐. Được đó. Ê, đừng dụ, tụi mày ngang pin này. Rồi si, smoke pork này này. Thuông cái đi lấy làm rồi đó na. Prem. Nangi Prem hay ba ming do. Hindi dadi nungsiba hay bneba. Adu nang nupi phangde se nungdi nungaite. 야 오늘이 사이드가 엑스페리먼트 신나 계속 괜찮다대 나 꼭도 게임 놓으시면 안 되나 ꯐꯪꯗꯕ ꯅꯠꯇꯦ ꯐꯪꯕ ꯆꯥꯅꯕ ꯌꯥꯎꯗꯕ 사나바 있다버기 형브라 납조비도ꯁꯨ ꯆꯥꯅꯕ 납소비 Nade nang na sana di hay se nupi mama paduna nang ka sana se pokbirakti hay bneba. Lugre rungman. Asengba kamay ngang na ni si dia. 산 하이리 질하우 TV도 어디니다 만 하이리지 Mase. Magi masakti yang na silaw thiba. 이게 하이나로 Mayam ay amuk khaijara ge ko mayam na yam yalle. 민나더니 Lia. Ai se sum video da to lei re hairam na stand thala ga heta tawrasi ko. Mayam ai na thabak su si noi su uroi ko mayam ko. Si ai yo. Noi su uroi ba. Camera thanba hadane bam. Aigona hai ge bro. 마이디 오카까지 자니 해 마이디 오카까지 자니 남지 아이로 아니네 이게 이 야리도 막 정가 마나가 실루리시 영어 헤이 신장가 마시 얌버 고룽 레이디 거의 레이디 신미로바 볼 피럼 게바 세리 타비 타박니네 Kumugbu. Masih masingju pajana. Nang oksa mahi hapaga. Sadar age. Singju mayam dagi aigi favorite. Kumugbu mana maitelo na dikhangde. Ain pamdab sira. Sogri. Spajare. Haubane si. Wah, manam jas an kenogi. Luhong bay season an noihan gi ba imana bane. mayumgi sa injangna noyo yadraba luhong thongdong ba kano winter yo sila di noi ba Mane. Rainy season gum di ka sole ma.
Kena use thak bro. Tha lep ki ba. Hai. Hana tha ba. Talle. Nang na jiu Ha. Pai jin bado. Lambi tang khai thong. Hoi he ku oja som da moina sa enjang sem sin na ri nen tawraga loi potha lai gre akhoi na kamai honjing gadro. Kari no ni. Nadra oja gro. Ibane kha to honjil lo hai ra ba moina je. Du biswas yaw da ba. Taslo prema naisalo nam hentak nani ko koi metsari ba morok se hentak ka hoi ja di everywhere manam phang ro dia Hey, mohon kana tini mesti lum lo ko. Ha? hentak na sam hor si kai gina lia Bai sini. ha Nga na siam be oi be ni. hentak sing an sim bra Nga am zan siam. okay ni khang de ni le ni chaba kari sak ngai ri na khadang ga ngara ma te si keno Sir, mesti a thumam ta yum situ juga ni. Oh, yum situ juga. Bosila Koi kitchen na tam kai thom lo khang ni ni. di dang mo kaino thum manam si kaino am ngasi je sak yaw zaroi da bane coffee tha ga sa mamam tha ga losin ge to ne du koko si sin da bum khang da ba da ta sak je sinjin mane ma singkai bu soite de sak yaw di sin da bum da lai re da na Smain tàu đây, cái smoke box này có nè, nang lao nè, tàu đó mà lên. Hay đi bột xin lùi đây. ꯐꯍꯟꯕꯤꯌꯣ ꯑꯁꯤ ꯆꯥꯁꯤꯟ ꯊꯛꯆꯜꯂꯦ ꯍꯥꯏꯔꯒ ꯄꯥꯡꯒꯜ ꯐꯪꯕꯒꯤ ꯃꯄꯥꯟꯗ ꯆꯨꯝꯅ ꯍꯤꯡꯕ ꯉꯝꯅꯅꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯧꯖꯥꯟꯕꯤꯌꯣ ꯍꯥꯏꯅ ꯀꯟꯕꯤꯌꯨ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯥꯃꯦꯟ ꯑꯁꯤ ꯉꯥꯁꯤꯗꯤ ꯆꯥꯅꯨꯀꯣ Turen giro. ngarang digones ani ngarang digones ani na ai dama khaina tv noi chanu ko chani masu Prem nang ge oksa lau da bu yamandro. Ya kadra. Siani. Ko tharo kham ko tho. Singju lai re, smoke pork lai re. Desina tarung jam thong lai re. Jam to saur ni nga ga tha ga. Soba, daro. Nang yeng sai shu hi bu yeng adi. Am saur no. Hadi chang. Kep short nga ta khale dieting to wi di hai. Matong su khalo ne. Tawra nang Ko oza gi na turen gi nga. ko ka pun Oksa ja be ade aja. Du kana na chan ngai thamino. jalo marang den noi lakhani ko Ngarin yaw re, ngamu yaw re, ngagi jaw yaw re. hare phone. Ai gem to ko thabi ro so. San khang na kitang to. Oh. Alu. sao ni lo lu di No. Sa du luan mak sa. Zam thong kitang lo zagi. Masih di kona. Kata David na yung I'm sorry. mai charo Swain pigeon hai nuti bu lagi ne. la oi ni Noi na pura la. ngai bo bi jani loi kan puru oi ni Fish very powder. Lord di la rai ko so. boning ni tabak subuda ikai draga chabe ikai rade haina lektre appanga haidu ge henna lektre aduna sadhanu ro Chu bu di kai di nadra. subuda di kai de pota o her potaning de chaana tapna joji
고 하우래 현상제. 볼 잡아 후드리 해. 땀. 땀 조금만 땀 아이 줘. 사드 자. 줘. 그냥 줘. 동무. 다이팅 tàu 다이팅도 하우터범 좀 떠봐. 하우링에 디고. 빵장 살로도. 그래 pot대. 가족부. ꯑꯗꯨꯗꯤ ꯃꯌꯥꯝꯕꯨꯗꯤ ꯉꯥꯏꯔꯣꯏꯅꯦꯗꯤ ꯄꯥꯜꯂꯝꯒꯦ 오자 해지 중에 매암 오자 해는 민선이 똥비 비비는데 저 오자도 한대나 그냥 오자 아무 하거든요. 그러게고 뭐 하면 오자 이제. 뭐 어디 하는데. Muốn 아, 그래 봐. xin là cái nô gì ra? Cô gì ra? cái xe thắng được cái nơi dụ thật kỳ rồi 문 좁아 문 좁아 근데 나는 하지 봐. 그냥 하고는 왜 나지? 몰라. 좀 마시라. 말은 말자. 그만 가 Rồi thôi he, dạo xuyên này đi. 왜 좀 동자 타오자 렉렉 라오래 거 그런 거 좀 내래. 바자리 살래 오자 뭐 좀 누냐. Năng dầm vào hậu đi, đây đây. Đi nào đi nào. 이거 좀 짜수. Nó để mặc đi rồi sẽ. Go, để mặc rồi. Sudah kamu. Kami pam saja. 우와 라라 이제 또 떨어져 살지. cũng một buổi bị vung học thế bao này con tám mê bao 아. ăn không cái gì cũng một buổi xem bị vung học tân miệng cho tám mê bao 그냥 동라. 그냥 nhiều. Cái lúc làm gì đó. Mới nó không. Cái đồ. Nó qua rồi nên tôi tôi. nang sen na sana kaim le dan khan bewa ni khunbi gi vice president ni ne angang phenan ge ju ya de praja seva to na pokla point taw ra na 미암 누아이나 먹으라 보인다 그래. 심당 갖고 막아 당겨 당겨. kwai sao ding ba phengi ngai de pisi pisi la ko da áp lấy rồi bay ra thầm phim. hoi plak pai ra na pheng ba hor ge na hau bu da tonga mam ne ko phengi ngai da maning de pisi la ko se kada pis bu yami boคนน่ะลักคนนี้น่ะอลูน่ะคันนำตักโตดรนังเกนจังสิบ่ เลยมาฆ่าดา มันเดียวปะ มาฆ่าอะไรเก็บสุลลัมดิพิชิลวันนั้นเนี่ยไปวิดีโออีกมักตา เอ๊ะ เจ้าดรบ่ ซาเดินที่ยาวเลย เก็บสุลลัม มาเนี่ย ปุลัก Rồi gì cơ? เอาบ่ เอาไว้ที่ไรหนึ่งที่มันตัวจะท่านมวยก็กระดองมา เดี๋ยวละแล้วก็สุดละละบรอยบุกไก่เดนหน่อยปั๊มบีได้บรอยนะตัวดีไก่เดนเนาะ구tum지디야.
와우. 아까 챙겨도 마락다 아신바 야우다 하we가. tumga morok sasiladi haudo male. 실리보다 Wow.